Malem pumbada coronavirus laichat sandorukna misi mina kaya thorukpadagi masibu laksin na lokhatpa khongthang saruk ama oina lockdown chathaba amasung curfew na yen nganung ok amadi sangi machinna dabadagi lomi singkok ta khut hapnare adum onamak mahabali da leiriba yung phawdi miyamna nungsibi badagi sara henry COVID-19 laichat sandorukpa thingna bagi pandamda miyam yum dugi thoktana ba Laibak sinba thungna lockdown lauthokibagi mathakta curfew phawa thamkibani lockdown amadi curfew lauthokiba maramna miyam gi thabuk thorum punamak lepkiba maramna yen nganu ok amadi sangi machinjak phanglaktaba amadi sa asema yongada dukan sing amata hangkhidabadagi lomi sindi ko put happa haibadu oire maru oina boiler loiriba lomi sindi kumkang ba haibadu oire machinjak su phangdaba yensing adusu yothopum leitaba maramna tangai phatana ka hen hongba mamanda kharada orusu phangdaba yade haibagi pandamda kg amada lupa maudra dagina chama phawda yonthoknare lomi kayadi yen paktaknana asiena yawbadagi awama kaya mayoknare amaromda umang kokthokpadagi amadi mising yam khalakpagi leifam safam marang kaidraba Imphal East District ki manung chana leiba Mahabali gi laisangda leiba yung singdi miyam nang sibibidagi lockdown manung asida asa thak sing thabirakpadagi sara phawdi henri aroibada pawdam miyang tabirba khudingma pu thagatchari